English ni ga tara ga hum do da London da lai ba United Kingdom's National Army Museum da la gi mar da khang hera ba pithribi phaw ba historian kaya military ge generation ni oi ba achang mi thama ma pam thokhi before da karam da lan tham na pai de sa ga lan greatest battle ama ba khi ba ge ha gi mari le na ne likhi ba khang na ne ba da lan tham mari kha puthorei short listing to rei makoi sing aduti ahan da North Africa da Germany ge power general Rommel na luchingba anuga Indian na kai da General Montgomery na luchingba ani na thili ke bulan tham Battle of El Alamein haiba chin ahan bani ani shubdana abukasu German ga Soviet Union ge thengna ke ba Battle of Stalingrad haiba la tham masida ai ba singi mota yam da mi la ba hum kha si ki haina anu ma record thanai china ani shuba achabulan thamni haina photoropa adu ba mi phone da nei ni bani du ahum subada Japan ga United States of America ga thengna khiba the Pacific Battle haiba la na sini haiba la sina English ma ga chamakan ni phu ba ma thoi gi December tang tareta Japan Pacific Ocean daiba America ge naval base da bombing to ko masin de ho ga ani sudan jaw loi ba phaw ba English ma sama kan ni phu ba ma phaw ba chup na thing na khibu lam Pacific battle da duni anu ba mani subudana Indian National Army amadi Japan gi force ga khutang minaraga Allied force gi mayokta Manipur gi lenai da themi ba Koi Igrazi da Harga Battle of Imphal haina khangna basi Ladhamasi mari asigi manunda Battle of Imphal guna British ki military ki history ra khwajigi sawga lantham Britain's greatest battle ni haina museum aduda adugi record da mai lan iduna leiri aduga Japan gi onadi hariba Battle of Imphal se greatest ever defeat of Japan on land haina sumaina kamphal gilanda faidagi Japan oina chawna mai thibani haina museum si de iduna lei kani man gi tama Battle of Imphal chemiki balam thani manu da faidagi chawba Britain gi history da record ta leiraba achabulam phum ama oidibano haini sidi am sang ba wari obadina ai nasi sabhage ebetam lukjuraro atopa taja amada nenbi phunglegati adai haijuragi haile konsinjigi amaronda amuk chingleba manipur gi laimai asida British gi anak ta thokdo wonders of two wonders haina haijige ingrazida anak ta thokdo oni ka thokhi haina thokdo ani asi bharati ai makam amata ta thokhi leite इतिहास के रिकॉर्ड से लेते अहम भाग पदुदी भारत वर्ष की पाक चाव लेमाई का ब्रिटिश ना लोयन दक्षिण बगी थेनखिबा पिरोय लोयबा पुंगोय लोयबा लाथंगदो मणिपुर की लेमाई थोखि अदुगुरबा लानदुदी एखोयना याम तोयना कनरिबा एंग्लो मणिपुरी वार 1891 खोंजौलान हाइसिन हाइबा खोंजौलान असिगी मतुंगदा British na Bharat ki laimai da makha tana colonial expansion ge mari linaba loilam sanko phe labh na tapki ani suba alak padudi British ki khaide ge chawba lantham Japan gi na kalphal ga khaide ge chawna mai ki balantham Battle of Imphal se la rasin maram waraga British na Bharat thadok na chakki bani aduga Bharat na mising ma sama ka ni thu tare ta ming tam ba thu jikhi bani ai na haidari bofam na si mamang ga classical historians ni dia ba ngamde kai sum anu ba Bharat ki itihas ta modern historians ni di masi achum bani haina hansi no gi masing hanbel ni objecti mising ma ga chanipan yang khai ga tare ta Bharat ki itihas ta Bharat ki ning tamagi ihal han banda tham aduni haina hairaga amu
English-Amaga Chamapani Puga Marida Manipuda talking about Petrol Parasina, Baraki Maningam Lagi Iro Balani, Hain Itihasta record, even a little bit. Maramuna in Thal is that India's last war of independence, Hai Basida, Puma Bunayana, Lotto, Oil, Hain Sri Lanka. British Samaida, Nuta, the Hainava Polo, Usu, that Machina Makata, Sana Hantidre. Makata and the beginning of Hero, Rubu, then Sinjaraga, Nashiki Upalaksha, Habiti, Marconi Toyshuba, anniversary of the President Government of Azatin, Adonda Mula Zerega. Ado, I have with that Susu Jiggy. Bintamba Leva, Amana, Atopa, Bintamba Leva, Mogi Masata, Landaba, war declared over Haida City, Pichibigi, it has an Enuruba, Yam Tonet in a good for going. Adubo, Minai Oraba, Masagi Saka, and Shami Hot Power Lejadraba, Nahet Piraba, What Piraba Gati, Amana. Leva Amaling Laga, Maning Tamba, Sarkar Amaling Laga, Leva Amagi Matata, Landapa, war declared over Haida City, Toilet Socket. Land number Natraga. Yung Bahayuna Toko Mani, Minton Bagi Ho, Minton Bagi Moxi, Lukidaba, Tona, Modi Togo, Udi, Akihaski Lamaida, upon Chow, Natanzana, Heavy City, accommodation, the Moni, Pumayana Rabani. Nakazin Sumhana Kalamba, Provisional Government of Azatin, Amadi, Sarkar Abudi Mahada, British Camel of Tanington Land, Nikaba, Indian Western Army. इतिहास में सिगत माने अखोना गांधी जी को जाति की मपा हाइना मियाम सम्मान तौर मतमदा नेताजी गुना विप्लवी रिवोल्यूशनरी अमनी हाइबगी फिदा थादर पूजा करने गांधी जी को मरे बाग शिवा अथोइबा आंदोलनकारी नि हाइबा मतमदा नेताजी गुना मरे पाकी तमक थावै कथोक नंबर देश देमी नि हाइना सिंथाय गांधी जी रोइलम Gandhi ji na loinam ama oipa Bharat ki laimai ta leplaga andalokari amagum mingtamba tangi haina khali Netaji na mikha pawda sarkar ama linglaga sarkar adigi makhada mingtam banni ama oina British kumayukka leptuna lan thunariga mingtam banloki haina khali amana sarkar lingana pajagi ihong sagalaga mingtamba khamnoba katholaga andalokari ama oipa atopa amana Sarkar ama linglaga mingtam lami ama oikiba asi ani isina Gandhi ji masung Netaji ani lumata chaw thanu dei ko udi hai ai tan na thamjige du khena bo wakal Gandhi ji mu Netaji ani gi khena bo wakal isina maram moiraga yamna akhlaiba thobok ani danga panjaramge insinga basama kul kunga ma hoida Netaji Subhash Chandra Bose na insinga mga samatang kunga bilata ICS pastor la thorok aga insinga basama kul kunga ma hoida Bombay da Mahatma Gandhi ji ke pude matamadu da Mahatma Gandhi ji ki atoba Indian Cooperation Movement kan chin mu kami maduda phulaga Netaji na Gandhi ji ka hanki matau karna Sangsin liba lai pai tu bagi andalon adana Bharat ke min tambah kurang nanggadori tu hai do wahang sehanki wahang bagi pakum Gandhi na pen na Netaji bisi do mukide kumu mukide amuka amuk ini sing macam apa kisah kama pilda Netaji na sabwa Bharat hadok na calam daida aru agoi na Gandhi ji ka amuk pune sabagram da matamudu da Netaji na Gandhi ji ka hai Problem with the PCB Antarjati, Pigam Masi Yoga. So when I look at Tonga, Anisha, Sikanta, Loga, how they put them my Pagana, La Hoga, and to get them up from anything that another lab day. Tanja Loxi had a high with the Ganizina, Netaji, Nanga Karimal with the other one I don't know. Anisha Lalo looked to the deep. Chow of Bariba, Amal Williams, and Toku on the road of Maramda. Ningtam da pizza agado adugo nunga ngayum gana karigi dama nakota kulai paraga la khogo do hairu da Netaji na sumbu kumbeki aina pa ampa ningtam badi
phigau saraga miri phumani tamadu te aina pamani tamadi pinindra sanamdra munna logri tamadu ni haina phumke asumna ani di khena masina marak waraga achauba horu aina bharat ke ninkam danga khena bani sigi tengkhang kaya gi ihas ko ne khena bani hena ai samjin jage duga khena ba sina maram oiraga misal na bharat hadokna chakkiba Germany te Hitler ki umadona bharat ke ninkam danga matiang pangina ba hajaru beda podaru beda mai pangla khelu bedigi ising gilamida thahum samudrada sabenu tongduna lalaga Southeast Asia yokiba mafam aduda leramba bharat macha million ahum kenbigi mapangam kalab sanstana mo odiba Indian Independence League na khulai paidna lan horga bharat ke ninkam mundura dawni haiba philipta natali apamaga manaba oibana league adumaki luchingba oikiba amadi league adugi makhada laiba Indian National Army ki Supreme Commander oiduna Southeast Asia da langi dama protect mobilization tawrakiba amadi Japan ni mateng raudona bharat ki lemaida ningtam lanjing ama changkiba ado hariba inglising amaga jamapan ipuga hundogi October gi tang kunne ma thoida masidagi sahi ma thuga dithoi gi mamanga Singapore leba Cathay Cinema Hall da mina tik thana chola ba mafam aduga manu tamba bharat ki sarkar ama linge provisional government of Azad Hind haiba linkale haina proclaim to ki ba do itihas ki lamai da sanagi meyek ni nare ga dum thogo omni hai tin jige nominu da nataje no basuttu na haiki iswagi min paladuna Subhas Chandra Bose ayat ishamu sakchari medudi bharat amasung bharat basi koti kunthraga nipang ning kha tamnana bigi damak sanction gidori ba langtham asida aigi di aroi bi ko phaw hanba leiroi bharat ki praja miyam gi yaipana bigi damak minai amo oina punsi chindo gosu wai ko godai haikroi ningtam ba phunam gi langtham asida mai pa la tungda ningtam masibu nga na ba hola ba aigi hakchang pa biba aroi bi imari du phaw ka thoklam gi haina nimit adu da ma wasakhibe chin ga khunga phut kamanaba ipa thokpa oibana provisional government of Azad Hind la thokla matung nimit humni gi matung ga ingchino sama kan ni ko ngoi gi ofo gi tang tu ga ngoi ga bharat ke loile mapu oiba England amasung mapang oiba America gi thakta lam tare hena la thokki ani sibaranjau gi climate Yarang waba matamda hathu siyankiba provisional government of Azad Hind wairigasu ning tamlaba leiba amagi tapna siyankiba sarkar gum leitham thokpa machel sune yawaga sarkar ama oikhi sarkar asi puna department tara mapan berami madugi manungda finance banking education hospital amade health care lokja patha khazana land settlement, relief, postal service, social welfare, civil administration, home, defense, police, intelligence, publicity and propaganda, training school na chingba kanbeye. PGP ke jati atay mafumda tawgiba ningtam na lawga mari leina na siyang ba sarkar ayambadi masagi lamsu lejikidi kudam oina general ti gawe gi government exai ingenda likhidu panbe tayusung hariba ekoi gi sarkar provisional government of Azad Hind di masagi territory lejai adamana masung nikoba ithakku sahid amasung sara kana ning tholaga maduji ahanba chief commissioner adu logana thangu habaga civil administration mintina chalaikidu Mayang masung English ng masama kan ni Pugun Marigi. Ito itang tarang Marida, Karen Sokat Ali Malik, ito kari mamangga o named MLA, masung Athena, ay kong hatok kiba. Ado bubang mahapulis, ado na. British po, Indo-Japanese force na patok sa matunda, marami siyang nabot kang laga, berarti masyurungi pirang sa katuna. British ki makutagi,
liberator lam tam amani haina marang asibula phokhi loina ebuli tang tara mari degi jola ge tang tara da kan phawda leikidraba marang al buo ikan buo sili hamami lemani singa mahaki morang panjum lekai le be yumda advance id headquarter yumuna sasan chalai bhormi masida sunatna manipur ge apunba territory gi saruk ahum thopagi ani di kudam oina awang da haraga kongla tongbi makharam da haraga da bishnupu nopolom da haraga sinam sidal haibadi tenopal awang musulom da haraga na musigam haiba chuk mari asina kosimba imphal da mayona legal leiba asinataba wangda legal da makhidi matam madugi Indian National Army amasung Japanese Army na taktok na mani makatamba territory amo alelekebuni chawrana thahum lo manipur si mayor ori bainpal asinatana Indo-Japanese force ke lukupta dijore amadi de facto regime amai makada leirobuni matam maduda bharat kumba Gandhi ji luching makada ningtham ihoni haiduna ahimsa gi andalan chotho jarigasu British ki legal sasolati nasumikide tayusu apipa manipur lainai da chingna masung tamgi khungang chamaga matalda apipa masung achobula tham kaya ududi allied force na Britain na mirai na lobu kide punna lani division nipana khene ba adugumba lal aduna nakal animaki oina punna sipai masing la amaga lising putha rom ki punsi long hagasu Manipur gi laima da khene ki ba la obana misam ising kaya sijakhragasu kaya ama sopan nangagasu dantu kaya mangjarasu pumama di Manipur gi praja singna bharat ki nitam gi lam da piba cho kodol ni haina manipur koina chokthok chabe yai hajini ano ba bharat ki ityas sainab singna asimadi mayak singna khangle madudi matamadudi political circumstance mayam international environment adugi matakta netaji na Singapore da thokhiba provisional government azad hin matung dar ka ningtam begi da pangthokhiba thabak kaya adu yengudaga patai ga changdam daga parallel oiba revolutionary government da ithigi mafam atai am da koi dai khenati azungumba sarkar si ingthalamjaba sarkar asli makada Indian National Army amal linguna army dugi akan ba saiku sakhu no loinana Manipur gi lamdam da langaram draba barat na sing matama pani thugat karek ki agast tang taraga mangada ning tamba phangki ga ido phanglam lo pasimadi achum bamani haida sa puno mongla ko sisu go mano hui nyala ga go phami praman matang haibadi sing matama pani age tarta matamadu da Indian ki prime minister ramba atlina Kolkata da lakpa matamda ma masamagna thongdo lamda go phami maradi bharat na sing matama pani thu kare taning tamba phangbugi maradi provisional government of Azad Hindi makhada Indian National Army changkiba danjang adugi makhata rakata sing matama pani thu manga pangthokkiba red fort trial adugi mu mutung tarpada Mumbai to tawriba naval mutiny Polam asina maram warikanda British ka makhata na bharat ko loidam sasan thambang laroi hana hanjibani haida se mahak masam thongdo lo khom odana इतिहास की अचूक पराम से कोई नहीं है हजनी अमको वर्षों अनब भारत की इतिहास का नेताजी सु भागना सिंगापुर का हिस्टोरिक प्रोक्लेमेशन अमत तौदुना निसिंग मचमा पुनि फुगो पुगोई की ओक्टोबर तांग पुनि माथोइदा लाथोखिबा सिंखिबा आजाद हिंद सरकार अदु गमुत्ताना नैननदी मतमदुगी तरकासी पोती माथु उथागा निपान इदी तौदबा ग थोगा अमन हदि मय सेना खंगलबो मोमथनि अरोइबदा आइना मुगी पुनमिगी तागा तौदोजगा सिमतन आया हजिगे प्रोविजन का मेला आजाद है नमदे आइना तौखिबताम भरत निंतम थौना होनबदा भरत बासी कया इगी बलिदा कच्चिखिबा अदु दुमना लौजरगा कर्नल शौकत आली मलिकना
Matamaduda Mahak Indian National Army da Colonel Amu Oiligus Chandrigi Mama Singapore to Digi Manga British Ki Sipai Amu Captain Lerubigi Mariba Majati Shiba Dumba Desperately Amu Aina Indian National Army the Yaga Kona Colonel Kibani Aduga Bahadur Group Commander of Kibani Hebasington Aitian of Hondige Aduga Adu Basin of the Road Lumna Navzaraga Ha mo ay ni yung pira da dugi nungi at khangna mamang sahi khatam ghri mamang khay batare marang di lamdam degi manipur ga han elected chief minister wa ka Sri Marigo Korenga marang di MLA barigi matamda mapan chupa finance commission la kada asimba deski oiba Siang apa mati bumi sehingga lebih dari peni haina 9 finance commission da paisa ni ru da tempo da bibi da kuna sehingga salat da sepang kokrebani asiga mari lena amuksu mo dokta balau sare hairaga masi manga election biliba Sri Pangam Santi Singh honorable MLA marang assembly constituency na mamang sahida la lamba 16 finance commission da hariba mati bumi sidi Senggat sagali bahasa Bharat ki oiba National Grievance Center amo oina bahana kada matik saati marmadana finance commission lagi achau da sinta mama award to view haidana khoi haiji kibele adu ba award do khoi kunna achau ba project kam khagyo kibeli kari ba hairi project kam gasina 16 finance commission award na yabi reglabadi Nataji sa aine ke mari ni na simul ka do mara se asina marum waraga tungda la ka do ba biro kaya gi apunda maroi na historian si di apunda achauba machine na ba damdum mama barat pumbagi manuga manadra ba itok to ko mama oigani haibase sidi tungda la ka do biro sina midna poma uba sakhi ojaw gusno hairaga ai saida matan de sindege kuma butre kari jai Thank you.